ꯌꯦꯟ ꯌꯥꯝ ꯈꯣꯡꯉꯦꯕꯀꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯥꯏꯕꯔꯒ ꯈꯔ ꯂꯩꯅꯤ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤ ꯑꯗꯨ ꯃꯊꯟꯇ ꯂꯦꯞꯄꯒ ꯍꯩꯅꯧ ꯆꯥꯏꯁꯤ ꯑꯗꯨ ꯆꯥꯔꯣ ꯆꯥꯔꯣ ꯍꯩꯅꯧꯗꯣ ꯀꯔꯝꯕ ꯗꯥꯏꯔꯦꯛꯁꯟꯗ ꯆꯥꯗꯣꯏꯅꯣꯒ ꯂꯣꯏ ꯈꯪꯉꯝꯅꯦ ꯃꯥꯁꯦ ꯇꯩꯖ ꯂꯦꯞꯄꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯊꯥꯡ ꯃꯈꯣꯡ ꯊꯥꯡꯁꯤ ꯌꯣꯡꯀꯣ ꯅꯥꯟꯊꯨꯗꯣꯏꯅꯦ ꯎꯝ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯍꯥꯎꯔꯦ ꯃꯊꯟꯇ ꯆꯥꯕꯒ ꯍꯩꯖꯔꯛꯑꯦ ꯁꯤꯗꯩꯗꯤ ꯄꯄꯥꯅ ꯏꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯀꯣ ꯄꯄꯥꯅ ꯏꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤꯀꯣ ꯆꯥꯎ 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 ꯍꯥꯎꯋꯦꯍꯦ ꯃꯥ ꯍꯥꯎꯕ꯭ꯔꯥ ꯑꯦ ꯅꯣꯏ ꯑꯅꯤ ꯐꯨꯔꯤꯠꯁꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯂꯩ ꯅꯣꯏ ꯑꯅꯤ ꯐꯨꯔꯤꯠꯁꯤꯗꯤ ꯀꯩꯅꯣ ꯄꯄꯥꯗ ꯄꯥꯏꯔꯛꯀꯅꯨ ꯅꯈꯨꯠꯇꯨ ꯅꯈꯨꯠꯇꯨ ꯑꯁ ꯃꯥꯏ ꯃꯈꯨꯠ ꯄꯣꯇꯩ ꯇꯩꯕꯁꯤꯅ ꯄꯥꯏꯁꯜꯂꯛꯑꯦꯅꯦ ꯑꯃꯨꯛ ꯁꯤ ꯇꯧꯔꯤꯁꯦ ꯐꯖꯔꯦ ꯃꯃꯥꯏ ꯃꯃꯤꯠꯀꯁꯦ ꯄꯣꯠꯇꯩ ꯇꯧꯔꯤꯁꯦ ꯆꯥꯔꯤ ꯇꯧ ꯇꯥꯔꯦꯗꯅ ꯄꯤꯁꯜꯂꯣ ꯐꯖꯩ ꯑꯩꯅ ꯁꯨꯗꯧꯁꯨ ꯅꯠꯇꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯁꯨꯗꯧ ꯑꯩꯈꯣꯏꯗ ꯍꯥꯞꯆꯟꯒ ꯂꯣꯏꯔꯦ ꯆꯥꯁꯜꯂꯣ ꯆꯥꯁꯜꯂꯣ ꯍꯣꯏ ꯇꯥꯍꯜꯂꯣ ꯌꯥꯗ ꯅꯝꯕꯗꯨꯅꯤꯅꯦ ꯌꯥꯗ ꯅꯝꯁꯤꯜꯂꯨꯅꯦ ꯇꯣ ꯑꯗꯨꯅꯤꯅꯦ ꯅꯝꯁꯤꯜꯂꯣ ꯚꯦꯔꯤ ꯒꯨꯗ ꯍꯩꯔꯦꯗ ꯁꯦ ꯍꯥꯎꯕ꯭ꯔꯥ ꯕꯤꯃꯥ ꯃꯝꯗꯣ ꯍꯥꯎꯕ꯭ꯔꯥ ꯃꯀꯨ ꯌꯥꯎꯅ ꯆꯥꯁꯟꯈꯤꯅꯤꯀꯣ ꯃꯇꯨꯡꯗꯨꯗꯪ ꯆꯥꯎ ꯂꯩꯇ꯭ꯔꯦ ꯑꯝꯇ ꯇꯧꯔꯣꯁꯦ ꯂꯩꯇ꯭ꯔꯦ ꯂꯣꯏꯔꯦ ꯑꯝꯇ ꯇꯧꯔꯣ ꯇꯥꯏ ꯇꯧꯔꯣ ꯃꯥꯏꯁꯦ ꯇꯥꯗꯈꯤꯅꯕ ꯇꯧꯒꯦ ꯇꯥꯏ ꯐꯖꯔꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯌꯥꯏ ꯇꯣ ꯃꯨꯜꯂꯣꯁꯦ ꯑꯝꯇ ꯐꯖꯔꯗꯤ ꯌꯥꯔꯦ ꯄꯤꯔꯣ ꯇꯥꯏ ꯃꯃꯥꯗ ꯇꯥꯏ ꯇꯥꯅꯤꯀꯣ ꯅꯈꯣꯡꯗꯨꯗꯣ ꯁꯥꯏꯌꯦ ꯁꯥꯎꯕꯒ ꯍꯩꯔꯗꯅ ꯏꯔꯣꯟꯒꯦ ꯍꯩꯕ꯭ꯔꯣ ꯑꯗꯨꯅ ꯉꯁꯤ ꯁꯤꯡꯖꯨ ꯑꯕꯦꯝꯃꯒꯤ ꯇꯣꯠꯂꯤꯔꯕ ꯅꯪ ꯊꯥ 11 ꯆꯞ ꯆꯥꯅ ꯐꯥꯕ ꯅꯨꯃꯤꯠꯅꯦ ꯑꯗꯨ ꯑꯗꯨꯏꯔ ꯃꯥꯁꯤ ꯏꯔꯣꯏꯔꯤꯁꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯊꯥ 11ꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯅꯈꯣꯡꯗꯣ ꯅꯈꯣꯡꯗꯣ ꯃꯃꯥꯗ ꯑꯝꯇ ꯄꯤꯊꯣꯔꯛꯑꯣ ꯀꯗꯥꯏꯅꯣ ꯃꯃꯥ ꯄꯤꯈ꯭ꯔꯣꯁꯦ ꯄꯤꯈ꯭ꯔꯣ ꯃꯃꯥꯗ ꯗꯥꯏ ꯇꯧꯈ꯭ꯔꯣ ꯃꯔꯝ ꯃꯣꯛꯏ ꯄꯤꯈ꯭ꯔꯣ ꯍꯩꯃꯥ ꯍꯧꯗꯣꯡ ꯆꯤꯡꯕ ꯄꯤꯔꯛꯑꯣ ꯗꯥꯏ ꯇꯧꯈ꯭ꯔꯣ ꯃꯃꯥꯗ ꯄꯤꯈ꯭ꯔꯣ ꯗꯞꯇꯤ ꯄꯤꯈ꯭ꯔꯣ ꯂꯧꯈ꯭ꯔꯦ ꯃꯃꯥꯅ ꯑꯕꯦꯝꯃꯁꯦ ꯍꯥꯏ ꯐꯥꯏꯚ ꯇꯧꯔꯁꯦ ꯕꯕꯥꯗ ꯍꯥꯏ ꯐꯥꯏꯚ ꯌꯦ ꯑꯃꯨꯛꯀ ꯇꯧꯔꯁꯦ ꯍꯥꯏ ꯐꯥꯏꯚꯁꯦ ꯍꯥꯏ ꯐꯥꯏꯚ ꯇꯧꯔꯣ ꯌꯦ ꯑꯃꯨꯛꯀ ꯌꯦ ꯌꯥꯝ ꯍꯩꯌꯦ ꯀꯩꯅꯣ ꯁꯤꯗꯤ ꯌꯥꯝ ꯍꯩꯌꯦ ꯑꯕꯦꯝꯃꯁꯤꯗꯤ ꯌꯥꯝ ꯍꯩꯌꯦ ꯅꯣꯛꯄꯗꯒꯤ ꯀꯞꯄꯛꯇꯧꯔꯦ ꯃꯥꯏꯁꯦ ꯁꯤꯅ ꯉꯁꯤꯒꯤ ꯃꯊꯦꯜ ꯂꯩꯔꯦ ꯃꯃꯤ ꯍꯣꯏꯒꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯒꯤ ꯕꯦꯝꯕꯦꯝꯒꯤꯁꯨ ꯑꯁꯤꯗ ꯂꯩꯔꯦ ꯑꯕꯦꯝꯃꯩ ꯃꯁꯝꯁꯦ ꯑꯃꯨꯛ ꯁꯤ ꯀꯩꯅꯣ ꯁꯤꯕꯨ ꯃꯃꯤꯠꯇ ꯑꯗꯨꯝ ꯆꯪꯉꯦꯅ ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯃꯃꯤ ꯍꯣꯏꯒꯤ ꯇꯦꯁ ꯑꯃ ꯍꯥꯏꯕꯗꯣ ꯉꯁꯤ ꯃꯣꯏ ꯇꯧꯈ꯭ꯔꯦ ꯔꯤꯖꯜ ꯐꯪꯉꯦ ꯀꯣꯚꯤꯗꯀꯤ ꯇꯦꯁꯅꯦ ꯇꯧꯔꯤꯗꯣ ꯑꯗꯨ ꯄꯣꯖꯤꯇꯤቭ ꯑꯗꯨꯝ ꯑꯣꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯕꯦꯝꯕꯦꯝꯗ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯄꯗꯀꯣ ꯃꯁꯥꯗꯤ ꯅꯨꯡꯉꯥꯏꯔꯦꯕ ꯑꯗꯨꯕꯨ ꯃꯃꯤꯗꯤ ꯂꯣꯛ ꯈꯨꯕꯁꯦ ꯈꯔ ꯍꯥꯟꯅꯒꯤ ꯆꯥꯡꯗꯩꯗꯤ ꯍꯟꯊꯔꯛꯑꯦ ꯑꯗꯨꯒ ꯈꯔꯗꯤ ꯂꯣꯛ ꯈꯨꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯃꯤꯅꯁꯨ ꯂꯣꯛ ꯈꯨꯔꯤꯈꯩꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯃꯣꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯐꯒꯠꯂꯦ ꯕꯦꯝꯕꯦꯝꯁꯨ ꯃꯃꯤꯁꯨ ꯑꯗꯨꯒ ꯃꯃꯤꯒꯤ ꯑꯅꯥꯕꯗꯨꯒꯤꯗꯤ ꯀꯣꯚꯤꯗꯀꯤ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯗꯀꯤ ꯔꯤꯖꯜꯁꯦ ꯅꯦꯒꯦꯇꯤꯞ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯈꯤꯗꯣꯏꯅꯦ ꯃꯃꯤꯒꯤꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯅ ꯑꯗꯨꯝ ꯁꯤꯁꯦ ꯃꯣꯏꯅ ꯁꯦꯅꯤꯇꯥꯏꯁ ꯇꯧꯔꯒ ꯍꯨꯟꯇꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯍꯣꯁꯄꯤꯇꯥꯜꯅ ꯑꯗꯨꯝ ꯂꯧꯖꯈ꯭ꯔꯦ ꯁꯤꯃꯗꯤ ꯌꯥꯝ ꯐꯩ ꯌꯥꯝ ꯁꯦꯐ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯥꯁꯤ ꯑꯕꯦꯝꯃꯁꯤ ꯑꯃꯨꯛ ꯊꯥ 11 ꯐꯥꯔꯦ ꯅꯪꯀꯣ ꯍꯦꯄꯤ ꯕꯥꯔꯗꯦ ꯌꯧꯔꯛꯇꯧꯔꯦ ꯑꯕꯦꯝꯃꯒꯤ ꯑꯕꯦꯝꯃꯒꯤ ꯍꯦꯄꯤ ꯕꯥꯔꯗꯦ ꯌꯧꯔꯛꯇꯧꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯑꯩꯒꯥꯕꯨ ꯍꯣꯏꯁꯨ ꯊꯣꯛꯂꯛꯑꯒ ꯆꯞ ꯆꯥꯔꯅꯤꯀꯣ ꯑꯗꯨꯗꯤ ꯍꯦꯄꯤ ꯕꯥꯔꯗꯦ ꯇꯧꯕ ꯅꯪ ꯍꯩꯒꯗ꯭ꯔꯣ ꯍꯦꯄꯤ ꯕꯥꯔꯗꯦ ꯇꯧꯕ ꯍꯩꯒꯗ꯭ꯔꯣ ꯅꯪ ꯍꯥꯏ ꯐꯥꯏꯚ ꯇꯧꯔꯣ ꯑꯗꯨꯗꯤ ꯍꯥꯏ ꯐꯥꯏꯚ ꯀꯃꯥꯏꯅ ꯇꯧꯕ ꯕꯣꯔꯥ ꯑꯃꯅ ꯏꯔꯣꯝꯕ ꯑꯗꯒꯤ ꯑꯃꯅ ꯑꯆꯧꯕꯁꯨ ꯕꯣꯔꯥꯔꯣ ꯑꯗꯨꯒ ꯇꯤꯜꯍꯧꯒ ꯀꯣꯕꯤ ꯃꯣꯔꯣꯛ ꯗꯧꯗꯧꯗ ꯇꯧꯒꯦꯔꯥ ꯍꯥꯏ ꯐꯥꯏꯚ ꯅꯪ ꯍꯥꯏ ꯐꯥꯏꯚ ꯗꯧꯗꯧ ꯇꯧꯒꯦꯔꯥ ꯃꯃꯥꯗ ꯑꯝꯇ ꯇꯧꯁꯦ ꯍꯥꯏ ꯐꯥꯏꯚ ꯑꯝꯇ ꯇꯧꯁꯦ ꯃꯃꯥꯁꯦ ꯍꯥꯏ ꯐꯥꯏꯚ ꯑꯝꯇ ꯇꯧꯁꯦ ꯍꯥꯏ ꯐꯥꯏꯚ ꯃꯃꯥꯗ ꯍꯥꯏ ꯐꯥꯏꯚ
막 터져. 예. 야, 하이에 왜 하이파이브도 뭐가? 너도 딱 비워. 너도 딱 비우지. 너도 하이파이브 너도 딱 비우지. 너도 딱 비워. Aku mata kakak aku mama ya orang terbawa mama mama tao khơi garden da khơi garden je phajare tu thamchet ole thamchet ani ole tu sida nusidram pitu pipa thamchet ani dragon fruit show đây nà lên có papa nó chỉnh tụt đi không nhầm nà lên thôi thế nó tầm này nó hầu bò ra nhầm hầu cái đấy nga marum đó duga besan cái cam nhầm nó tuột là cái hơi man chỉnh tụi gì abe mình liệp ya nó vậy papa du workout khá hầu đấy à rồi mang khá tròn đấy sa bơ khá hẳn đấy bây giờ weight khá hẳn đấy mà như gì chứ alo khá hẳn khá đấy à đấy em sai ngồi em sai thì cái view gì phát ra đấy nhưng mà thật cái gì người anh bây giờ ông không có happy hay đi bora gì nữa tập à tiết bắt đầu tiết nữa vậy xích bao nhiêu em hậu cũng mua đồ này chứ hay bà bảo cũng đã rồi có dùng ngôn trái ra đến là bảo cũng được đấy nên là ồ xin mà sao vậy cháu được tới nhỉ ồ à đó là nhỉ mà nó nhỉ bạn bây giờ mà ta anh mất xí cái này vậy anh nhỉ bao lâu rồi anh muốn khăn à nè xa em nhỉ xin khá bây giờ cái nó không được em sang quan khát đi ra amma 손 담아 끼는 거 보니네 아니 뭐 아니 끼는 거 봐. 아니 끼는 거 해도 내지. như trên hoạt bay này cầm lá tịch và thấy orang này đúng rồi 할 시기디 까지 할 합사노. thành thì có 산티가 레바크 얀나도 엄청 합되야. hấp rồi đi luôn 그래서 봉자다. 하이파이브 또로 하이 드라마에 되면 퉁퉁 가위 되면 빠 완 딱 비랑 퉁퉁 가고 많이 도네. Mama căng cái mà nuôi mama căng cái mình nuốt đi cái đồ này mà mama căng cái đang là đâu vậy mama căng về đâu vậy mama căng làm gì không đâu mama căng lên đang nuôi vậy mama không căng gì đó sẽ phải dâm vậy tu fajare wow wow xem ta đi wow giờ bữa bên mà xem tôi chính là lỗi của xem bao nhiêu tôi thì đấy hôm đó lấy gì xin cần nào vậy chính là lỗi của xem bao nhiêu desert rose mẹ làm gì giúp fajare tại hầm khát rồi desert rose fajare bạn đi tu tu fajare tu somdadi kai pali snake plant ji am phajare abe ba na da harawi da yam nungai da abe ma leje ba je ko yam nungai ko abe ma leje ba yam nungai je ye ko sino kai ni tharo na tro mane aduna han kai aina thagala pudung de satpegi yellow ibduro yellow na ti pink da taraga maina machin khaga tumtak sangtak tawdo design namne sino kai no sino cha sa be ro loi kangi je sini kangi siji har hap ta be mani siju ngan gi har rap chalo npk have do Telangam am pai na le me haba so mama am du pai me a du telangam macam am pai le la pe tat la ga ko yum de amok tar te yu pai ho gi do a du me am pai tar pu je ke nu si do pa sil la dia nga mo ma ta le mi ni ke no si da nga han ama ju khulli ne na
ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯇꯠꯈ꯭ꯔꯦ ꯌꯨꯝ ꯄꯥꯏꯕꯗꯣ ꯑꯩꯅ ꯊꯥꯡ ꯆꯠꯂꯣꯁꯦ ꯆꯠꯂꯣ Mama pergi lah. Nah, ini aku kita. ꯄꯄꯥ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯣ ꯄꯄꯥ ꯃꯅꯥꯛꯇ ꯂꯥꯛꯑꯣ Aku boleh. ꯂꯥꯛꯑꯣ ꯄꯄꯥ ꯃꯅꯥꯛꯇ ꯂꯥꯛꯑꯣ Dah, papanya aku dah. ꯑꯩ ꯄꯥꯗꯤ ꯈꯔ ꯁꯥꯔꯅꯤ ꯑꯇꯩꯗꯤ ꯂꯥꯛꯑꯣ ꯍꯩꯔꯦ ꯂꯥꯛꯑꯣ ꯃꯃꯥ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕ Tôi không ra. ꯍꯩ ꯄꯥ ꯌꯥꯝ ꯁꯥꯔꯦ ꯃꯈꯨꯠ ꯅꯥꯝꯃꯗꯪꯒ ꯄꯥꯏꯔ ꯆꯠꯂꯤꯁꯦ ꯃꯃꯥ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯕꯦꯝꯃꯗꯤ ꯌꯥꯎꯒꯦ ꯌꯥꯎꯔꯤꯁꯦ ꯀꯦꯃꯦꯔꯥꯗ ꯂꯩꯇꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯕꯨ ꯑꯃꯗꯤ ꯕꯦꯝꯕꯦꯝꯕꯨ ꯊꯨꯅ ꯅꯥꯕ ꯐꯔꯣꯅ ꯋꯤꯁ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯛꯆꯥꯡ ꯌꯥꯝ ꯐꯒꯠꯂꯦ ꯃꯌꯥꯝꯒꯤ ꯋꯤꯁꯇꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯂꯦꯞꯇꯨꯅ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯈꯜ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯗꯦꯂꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯑꯕꯦꯝꯃꯗ ꯇꯩꯈꯤꯕ ꯍꯤꯗꯥꯛꯇꯣ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯣ ꯑꯩꯅ ꯍꯤꯗꯥꯛ ꯃꯃꯤꯡ ꯍꯥꯏꯗꯕꯒꯤ ꯃꯔꯝꯁꯦ ꯑꯉꯥꯡꯒꯤꯅꯤ나 ꯗꯣꯛꯇꯔ ꯑꯃ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯍꯤꯗꯥꯛꯇꯣ ꯑꯣꯏꯅ ꯊꯥꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤ ꯍꯥꯏꯖꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯍꯦꯛꯇ ꯑꯩꯒꯤꯁꯤꯒ ꯃꯥꯟꯅꯩꯌꯦꯅ ꯊꯥꯖꯟꯕꯗꯣ ꯑꯉꯥꯡꯗ ꯐꯔꯣꯏꯅ ꯈꯜꯂꯒ ꯑꯩꯅ ꯍꯥꯏꯖꯗꯕꯅꯤ ꯃꯌꯥꯝ ꯑꯗꯨꯏꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯕꯤꯌꯣ ꯕꯥꯏ ꯌꯦꯟ ꯌꯥꯝ ꯈꯣꯡꯉꯦꯕꯀꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯆꯍꯤ ꯄꯥꯏꯔꯒ ꯈꯜꯂꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯄꯥꯎꯅ ꯃꯩ ꯊꯥꯟꯕꯩꯅꯦ ꯈꯣꯡꯉꯦ ꯃꯣꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯦꯠꯅꯕꯗꯣ ꯈꯪꯗ꯭ꯔꯦꯕ ꯁꯤ ꯕꯂꯞꯁꯤ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤꯅꯦ ꯃꯨꯊꯠꯂꯝꯃꯦ ꯈꯣꯡꯕ ꯂꯦꯞꯈ꯭ꯔꯦ